ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯅꯥꯎ ꯑꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯉꯛꯄꯁꯤꯡ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕ ꯃꯐꯝ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯐꯥꯎ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛꯀꯤ ꯆꯥꯡꯅꯤ꯫ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯅꯣꯡꯃꯒꯤ ꯑꯐꯪ ꯁꯨꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗꯁꯨ ꯅꯣꯡꯗꯝ ꯅꯥꯏꯗꯦ꯫ ꯅꯣꯡꯃꯅ ꯉꯟꯅ ꯍꯜꯂꯛꯄꯁꯨ ꯍꯦꯛ ꯌꯥꯎꯏ, ꯅꯣꯡꯃꯅ ꯊꯦꯡꯅ ꯍꯜꯂꯛꯄ꯫ ꯒꯥꯔꯤ ꯐꯪꯗꯕꯁꯨ ꯄꯨꯡꯒꯥꯏ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯄꯨꯡ 5 ꯐꯥꯎꯗꯅꯤ ꯆꯦꯜꯂꯤꯕꯁꯤ꯫ ꯄꯨꯡ 5 ꯍꯦꯟꯈ꯭ꯔꯕꯗꯤ ꯒꯥꯔꯤꯁꯨ ꯐꯪꯗꯦ꯫ ꯃꯗꯨꯅ ꯌꯨꯝ ꯐꯥꯎ ꯈꯣꯡꯅ ꯂꯥꯛꯄꯁꯨ ꯍꯦꯛ ꯌꯥꯎꯏ꯫ ꯏꯃꯥ ꯕꯕꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ꯫ ꯃꯗꯨꯅ ꯑꯩꯅ ꯑꯐꯪ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯗ ꯏꯁꯥꯗ ꯈꯤꯔꯨꯝ ꯇꯧꯔꯒ ꯄꯨꯛꯄꯥꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ? ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯨꯝꯁꯤꯗꯒꯤ ꯏꯊꯣꯛ ꯊꯣꯛꯅꯤꯡꯗꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯨ? ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥꯗꯁꯨ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯊꯣꯡꯒꯥꯟ ꯒꯦꯠꯇ ꯄꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝꯒꯤ ꯏꯁꯣꯔ ꯑꯗꯨꯕꯨ ꯅꯤꯡꯖꯗꯨꯅ ꯊꯕꯛ ꯃꯐꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯖꯣꯟꯁꯟ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩꯗꯒꯤ ꯁꯥꯔꯛꯄ ꯌꯨꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯗꯨꯅ ꯌꯨꯝꯕꯨꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯅꯤ꯫ ꯆꯥꯛꯀ ꯇꯣꯛꯑꯒ ꯍꯣꯔꯦꯟ ꯏꯪꯅ ꯇꯞꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯀꯩꯅꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯇꯥꯃꯣ ꯖꯣꯏ, ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯈ꯭ꯔꯒꯦ꯫ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯥꯏꯗꯒꯤꯅꯤ, ꯑꯩꯗꯤ ꯂꯝꯁꯨ ꯂꯥꯞꯄꯤ, ꯒꯥꯔꯤꯁꯨ ꯄꯨꯡ 5 ꯐꯥꯎꯗꯅꯤ ꯆꯦꯜꯂꯤꯕꯁꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯣꯏꯅ ꯐꯖꯅ ꯉꯥꯎꯊꯍꯧꯔꯣ꯫ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ, ꯄꯨꯡꯁꯨ 4 ꯇꯥꯁꯜꯂꯛꯑꯦ꯫ ꯅꯈꯣꯏ ꯁꯥꯎꯔꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯩꯅꯣ ꯖꯣꯟꯁꯟ, ꯅꯪꯅ ꯉꯁꯤ ꯅꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤꯕꯗꯨꯕꯨ? ꯅꯪ ꯌꯨꯝ ꯍꯟꯕꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯌꯨꯝꯕꯨꯁꯤꯅ ꯅꯪ ꯍꯣꯔꯦꯟ ꯊꯤꯟꯕꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯂꯥꯛꯑꯣ, ꯌꯦꯟꯂ ꯉꯥꯅꯨꯔ ꯀꯔꯤꯅꯣꯃ ꯂꯩꯔꯨꯁꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯌꯨꯝꯕꯨ ꯊꯤꯜꯍꯟꯕꯤꯔꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯁꯥ ꯉꯥ ꯊꯣꯡꯀꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯈꯤ꯫ ꯌꯨꯝꯕꯨꯗꯨꯁꯨ ꯌꯨ ꯌꯥꯝꯅ ꯉꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗ ꯄꯨꯁꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯩꯕꯨ ꯍꯣꯔꯦꯟ ꯊꯤꯟꯕꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯉꯝꯗꯣꯔꯤꯕꯖꯥꯔ ꯈꯟꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯊꯨꯅ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯡ ꯊꯦꯡꯖꯜꯂꯛꯄꯗꯒꯤ ꯇꯥꯃꯣ ꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, "ꯇꯥꯃꯣ, ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ, ꯊꯦꯡꯉꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯃꯣ ꯖꯣꯏꯁꯨ, "ꯐꯔꯦ, ꯑꯩ ꯌꯨꯝꯕꯨꯗ ꯍꯥꯏꯕꯤꯔꯨꯔꯒꯦ, ꯅꯪ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯇꯥꯃꯣ ꯖꯣꯏ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯖꯣꯟꯁꯟ, ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤ. ꯌꯨꯝꯕꯨꯗꯨ ꯌꯨ ꯉꯥꯎꯃꯟꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯍꯟꯈ꯭ꯔꯦ ꯍꯥꯏꯅꯤ꯫ ꯍꯧꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏ꯫ ꯀꯝꯗꯧꯁꯤꯒꯦ? ꯅꯠꯇ꯭ꯔꯒ ꯅꯪ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯤꯔꯥ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ, "ꯑꯣ, ꯑꯗꯨꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ, ꯑꯣꯏꯔꯣꯏ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯅ. ꯅꯈꯣꯏꯁꯤꯗꯤ ꯄꯨꯔꯥ ꯑꯉꯛꯄꯅꯤ. ꯑꯩꯅ ꯌꯨꯝ ꯅꯛꯄ ꯑꯣꯏꯔꯒꯗꯤ ꯐꯩ. ꯐꯔꯦ ꯇꯥꯃꯣ ꯖꯣꯏ, ꯅꯈꯣꯏ ꯂꯩꯍꯧꯔꯣ. ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗꯦ. ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ." ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯆꯨꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯌꯨꯝꯇꯗꯤ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯅ ꯈꯔ ꯆꯠ ꯈꯔ ꯆꯦꯟ ꯇꯧꯔꯒ ꯂꯥꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯃꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯤꯡꯌꯥ ꯍꯥꯏꯖꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗꯤ ꯏꯁꯥꯗ ꯀꯤꯕ ꯀꯌꯥ ꯐꯥꯎꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯆꯤꯡꯌꯥ ꯑꯗꯨꯒꯤ ꯅꯥꯀꯟ ꯂꯝꯕꯦꯟ ꯃꯇꯥꯏꯋꯥꯏꯗ ꯌꯨꯝ ꯈꯔꯁꯨ ꯇꯥꯏ꯫ ꯃꯗꯨꯅ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯀꯤꯕ ꯄꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯌꯥ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯑꯒꯗꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯂꯝꯍꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯈꯣꯡꯅ ꯆꯠꯅ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯗꯨꯗꯤ ꯂꯥꯟꯊꯣꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯝꯍꯥꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ
ꯑꯩꯁꯨ ꯀꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯌꯨꯝꯗꯗꯤ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯗꯤ ꯂꯦꯞꯄꯝꯗꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯂꯥꯞꯇꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯁꯥꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯂꯤꯕꯁꯤꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯡ ꯀꯧꯔꯛꯄꯁꯤ ꯈꯨꯝꯂꯨꯅꯨ ꯍꯥꯏꯅꯕꯅꯤ ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤꯗ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕꯁꯤ ꯉꯁꯥꯏ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯎꯠꯂꯛꯈꯤꯕ ꯏꯁꯥꯗ ꯐꯥꯎꯈꯤꯕ ꯈꯨꯗꯝꯁꯤꯡ ꯑꯗꯨ ꯃꯁꯤ ꯊꯣꯛꯂꯛꯀꯅꯤ ꯇꯥꯛꯂꯤꯕꯖꯥꯔꯥ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯍꯦꯁꯣ ꯅꯆꯥ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯌꯨꯝ ꯐꯥꯎꯗꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯋꯥꯈꯟꯗ ꯅꯤꯡꯖꯗꯨꯅ ꯑꯩꯁꯨ ꯃꯇꯦꯛ ꯑꯃꯗꯤ ꯈꯣꯡꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯂꯥꯞꯇꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯃꯤꯡ ꯑꯃꯨꯛ ꯀꯧꯔꯛꯈꯤ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯈꯪꯉꯝꯃꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯏ ꯑꯐꯠꯇꯕ ꯏꯟꯅꯔꯛꯑꯦ ꯍꯥꯏꯕꯁꯤ ꯃꯗꯨꯅ ꯑꯩꯁꯨ ꯊꯋꯥꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯦꯜꯂꯛꯈꯤ ꯑꯁꯨꯝꯅ ꯑꯩꯅ ꯆꯦꯜꯂꯛꯄꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯕꯨ ꯂꯥꯟꯗꯨꯅ ꯐꯥꯎꯒꯗꯕ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯂꯝꯕꯦꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯅꯍꯥꯟꯈꯩ ꯂꯝꯕꯦꯟ 3ꯈꯛ ꯂꯩꯕꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯠꯇ ꯂꯝꯕꯦꯟ 4 ꯎꯔꯝꯃꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯁꯥꯗ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯀꯔꯝꯕ ꯂꯝꯕꯦꯟꯗꯅꯣ ꯑꯩꯅ ꯆꯠꯀꯗꯣꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯂꯝꯕꯦꯟ 4ꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯝꯕꯦꯟ ꯃꯌꯥꯏ ꯊꯪꯕ ꯑꯗꯨꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯐꯥꯎꯔꯛꯈꯤ ꯑꯗꯨꯒ ꯃꯩꯉꯥꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯈꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯎꯖꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯛꯁꯟꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯉꯝꯃꯝꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯁꯨ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯑꯃꯨꯛꯃꯨꯛꯁꯨ ꯑꯩ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯆꯠꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯍꯦꯛ ꯆꯪꯁꯜꯂꯨꯕꯗ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯅꯝ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯃꯩꯉꯥꯟ ꯐꯥꯎꯔꯛꯏꯕ ꯂꯝꯕꯦꯟ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒ ꯌꯦꯡꯕꯗ ꯅꯤꯡꯊꯤꯖꯔꯕ ꯂꯩꯀꯣꯜ ꯑꯃꯗ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯕꯤ ꯋꯥꯇꯔꯐꯣꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯎꯔꯤꯕ ꯋꯥꯇꯔꯐꯣꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯥꯗꯒꯤ ꯆꯦꯟꯈꯠꯂꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯗꯒꯤ ꯇꯥꯔꯛꯏꯕ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯩꯒꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯂꯩ ꯃꯗꯨꯗ ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯖꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯏꯃꯥ ꯕꯕꯥꯒꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝ ꯏꯃꯥ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯏꯆꯥꯗꯤ ꯅꯨꯃꯤꯠ 8 ꯃꯥꯡꯉꯨꯔꯤ ꯆꯤꯡꯌꯥ ꯑꯃꯒꯤ ꯅꯥꯀꯟꯗ ꯏꯆꯥꯕꯨ ꯁꯥ ꯉꯥ ꯇꯥꯟꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯆꯥꯕꯨ ꯊꯦꯡꯅꯔꯛꯄꯅꯤ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯏꯆꯥꯕꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯤꯟꯅꯕꯤꯔꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯏꯁꯥꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯎꯗꯨꯅꯇ ꯂꯩꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯠꯇꯒ ꯍꯥꯏꯖꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯕꯗꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯃꯤꯑꯣꯏ ꯀꯅꯥꯗ ꯊꯦꯡꯅꯕꯤꯕ ꯌꯥꯎꯈ꯭ꯔꯕꯗꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯤꯔ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯚꯨꯠꯂ ꯃꯁꯤ ꯑꯃꯠꯇꯗꯤ ꯍꯥꯏꯕꯤꯔꯝꯃꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯗꯨꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯅꯤ ꯃꯌꯥꯝꯁꯨ ꯏꯅꯥꯎ ꯑꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯁꯤꯒꯨꯝꯅ ꯊꯦꯡꯅꯕꯤꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯁꯨ ꯈꯔ ꯇꯦꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗꯗꯤ ꯈꯔ ꯑꯁꯥꯡꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯦ
Masini ma'am, ngasigi real horror story. Adudi ma'am, ngasigidi wari asi matang asay da luijani. Matangi wari thagalakpada ma'am punamuk thengnarasi. Ngasigidi ma'am dage kaina na babide laujari.